PM na Iran gi President wari sanakhre miyoi kaya gi punsi mangkhibagi matangda nungnangba phongdokre santi amasung dialogue ta India gi phirep uladuna Prime Minister Narendra Modi na Seoul sunamita Iran gi President Masoud Pezeshkian gi telephone da wari sanakhiba amada Middle East ta hengalakni balan gi phibong gi matangda haktheng nana nungnangba phongdokre haukiba thada Iran na lan haukiba matung ngasi lusingbani adugi marakta ahanba haktheng nana wari sanabani Iran gi President Dr. Masoud Pezeshkian ga lamdam adudu oiriba haksinba phibom adugi matangda khananaba wari sanakhre thoknaba hengalakhiba amasung micham kaya gi punsi mangkhibaga loinana civilian infrastructure da solkibagi matangda haksinna nungnangbu phongdokre haina x ta numidang athengmata thagalakpa posta PM Modi na haiki potchay amasung energy puthok pusinda apanba thogandabagi mathau taba aduga loinana Indian national sing safety amasung security na India gi khwaidagi maru oiba singni haina leigani santi amasung stability da India gi phirep hena sesilan ki amasung dialogue amasung diplomacy gi appeal tawkre haina Prime Minister makha taki United States amasung Israel na Iran gi mathakta khusamnaduna attack ama sathaduna Islamic laibak adugi Supreme Leader Ayatollah Khamenei February 19 da hatuna Middle East Pakistan sandokpa lan ama thogalakhiba adudagi haukiba numit tarani da PM Modi na West Asia laibak kaya manunggi lusingba singa wari sakre Iran na Dubai amasung Doha gi global business amasung aviation hub sing yauna Gulf region gi akoibada leiriba US military base sing amasung Israel da pandam thamdur pakhum pirakre malem gi oil amasung liquefied natural gas gi manga thokpagi saruk ahumdi faudun chaliba maru Strait of Hormuz ta amasung akoibada jahaz ta sathok sasin tauba adu leptuna leibaga manana leikre United Arab Emirates amasung Iran gi torban manakta atopa jahaz ahum amagasu attack tawkre sathok sasin chap lepa manana leikraba Strait of Hormuz fauduna malem gi ani suba khwaidagi chawba LPG leiba lebak oriba India gi chada marfu taragi LPG pusili Middle East gi yamna lapna leiriba India da leiriba restaurant singda cooking gas ki awat pasing thokanduna lan adugi masa fangali